Hello friends, मैम गिदमक्ता हल्लग अनौबा वीडियो अमा लाक्सनी ngasi वीडियो सिदा aina मैम दा खंगनजगदुरबा सिगैनो हाय मतमदा YouTube की कम्युनिटी पोस्ट सो मैम दा इरगा सु खंगनजखरे अदुगा आइगी WhatsApp की चैनल अमसुंग ग्रुप दा सु मैम दा खंगनजखरे को हाइबदि खोगी कनागुम्बम की फोन दी खोगी नंबर से हापलगा मखोइदा लाकपा कॉल पुनमक्ता इखोइदा करमना लाहनगने हाइबदुगी मतंगदनि ngasi की वीडियो सी अदुदि मैम ngasi की वीडियो सा उद्रि ममांग दे एंबिरि बिसिन ना पुनमक अहानमक चैनल से सब्सक्राइब तौबिद्रि ओरगदि प्लीज सब्सक्राइब तौबियो मैम की सूम सूम कानगदब ट्रिक एंड टिप्स इन्फॉर्मेशन नॉलेज की वीडियो अपलोड तौरक नोटिफिकेशन मैम खुद फंगनाईदमक्तने हाइजरीसे मैम की वीडियो से मैम मंगनद हौरसीने कीपैड फोन यूज तौरके मैम हजी अचौबद तौबद मैम मैम मांगने खनना वीडियो से सांगदनाई फोन मचा तौरे मैम हजी फोन मांग अनी लेरेको मैम समना गर्लफ्रेंड की फोन ने फॉर एग्जाम्पल को सिद वोडाफोन की सिम से उबीरंगनी सुमम की फोन ने मैम को सुमम की खितंग चावबसीना मैम की फोन से अगर मई वहलीसीना गर्लफ्रेंड की सुमम की मैम आईगिनेब एग्जाम्पल को याव नंबर से हेफेटंग मैम उहंजगे नम्म को लो आंग याव नंबर से करमनो नंबर तो नम्मग मैम उहंजगे हजिक तौसे अखोई पुनः लाइव होना मैम उहलग मैम तौजगे मैम मुन्ना ज्ञान ताना खंगनाईदमक्ता हेफेटंग गाइबियो मैम नंबर से थोप मैम गाइबियो थोको नंबर से 854 हौई नंबर से 93 लोको मैम सी नंबर से हजिक कॉल तौसेबको फोन अमदगी मैम उबीरमगन हेफेट एंबियो स्क्रीन कीपैड से मैम फोन तौरगे हेफेटंग अचौबद तौबद मैम मांगने कीपैड से यूज तौर मैम हजिक नंबर से नम्मगेबको हेफेटंग से नंबर डायल तौबगी लेरे नंबर से मैम स्क्रीन उरमगनी एंबियो हेफेटंग हजिक डायल तौरगेबको मैम उ फंगेको कॉल लाए मैम एंबियो हेफेटंग स्क्रीन मैम सूम नंबर से उबी फंगेको असोम कॉल लाएको मैम एंगू लाएको मैम हजिक कथलगे गर्लफ्रेंड की फोन तौबद मंगोंद हजिक कॉल से लाइको मैम मैम उहंजरे हजिक तौदब ट्रिक से कोड से नम्बदी गर्लफ्रेंड लाप कॉल पुनमक सुमम की फोन गुरु थासी मैम लानेब से अहमद से गर्लफ्रेंड की हजिकती नंबर से तौबद कॉल लाइको मैम हजिक ट्रिक तो हजिक तौरसे मैम कोड नम मौ ताने मैम कोड तो हेफेट एंबियो मैम स्क्रीन से सूम नंबीरो अखोई गर्लफ्रेंड की फोन से *21* नमो समझ हजिक अखोइना फोन नंबर दो फोन नंबर नम्मगे हेफेटंग मैम एंबियो नंबर से लौथोखीगे मैम एंगेब मैम लाइव होना डायरेक्ट नंबर से लौथोके नमगे हेफेट एंबियो मैम हजिक नंबर से थोको मैम उबीरमनी नंबर से नमगे मैम एंबियो 9362086411 नंबर लोरगने मैम को हैश नंबीरोब अखोई गर्लफ्रेंड की फोन से नंबर से नंबीरो फोन से को मैम डायल तौबीरोब सूमना हेफेट एंबियो मैम डायल तौरी सूमना माई इंटरफेस उबी फंगनेबको अखोई ओके तौबीखो मैम हेफेटंग हजिक एंगनजरगे फोन से हजिक हल्लग मफम थमगेको मैम थमगे नंबर मैम मैम उहनरे कैंसल तौरगे फोन से हजिक हल्लग नंबर से तौरगे मैम को हेफेट एंबियो मैम लो हांगे तौरगे हल्लग एंगमिनसेब कनादा हजिक कॉल लाक्ते गर्लफ्रेंड की लाइब्रा नत्र फोन से लाइब्रा फोन से लाइब्रा नत्र गर्लफ्रेंड की फोन से लाइब्रा एंगसेब हजिक लाइव होइनको मैम नंबर नम्म लेजरेको हाँ मैम से एंबियो हजिक तौखिबगी हल्लग डायल तौरगे मैम एंबियो
ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯨꯝꯕꯝꯗ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤꯗ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯑꯃ ꯁꯣꯝꯒꯤ ꯐꯣꯟ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯦ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅꯁꯨꯀꯣ ꯑꯩ ꯑꯁꯤꯗ ꯀꯣꯜ ꯗꯥꯏꯔꯦꯛ ꯇꯧꯔꯤ ꯑꯁꯣꯝꯗꯁꯨ ꯎꯕꯤꯕ ꯐꯪꯉꯦꯀꯣ ꯃꯌꯥꯝ ꯑꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯀꯣꯜꯗꯣ ꯁꯨꯃꯥꯏꯅ ꯅꯈꯣꯏꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯒꯦꯔꯥ ꯕꯣꯏꯐ꯭ꯔꯦꯟꯒꯤ ꯑꯣꯏꯔꯥ ꯅꯈꯣꯏꯅ ꯀꯩꯒꯨꯝꯕ ꯆꯤꯡꯅꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯁꯤ ꯀꯅꯥꯒ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯔꯦ ꯍꯥꯏꯕꯗꯨ ꯁꯨꯝ ꯈꯪꯗꯣꯛꯅꯤꯡꯕ ꯇꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯒꯁꯨ ꯁꯦꯀꯦꯟ ꯈꯔꯗ ꯑꯗꯨꯝ ꯈꯪꯕ ꯌꯥꯅꯤꯗꯅ ꯅꯣꯡꯃ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯃꯒ ꯁꯤꯒꯤ ꯀꯣꯗꯁꯤ ꯅꯝꯃꯝꯃꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯐꯣꯟꯁꯤꯗ ꯃꯉꯣꯟꯗ ꯂꯥꯛꯄ ꯀꯣꯜ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯅꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯅꯣꯏꯁꯨ ꯌꯦꯡꯊꯣꯛꯄꯤꯌꯣꯕ ꯃꯌꯥꯝ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯂꯥꯟꯅꯗꯤ ꯃꯌꯥꯝꯅ ꯌꯨꯁ ꯇꯧꯕꯤꯒꯅꯨ ꯁꯤꯒꯤ ꯃꯑꯣꯡꯁꯤ ꯃꯌꯥꯝꯅ ꯁꯨꯝ ꯁꯤꯖꯤꯟꯅꯔꯒ ꯌꯥꯏ ꯍꯥꯏꯕꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯉꯤ ꯁꯤ ꯈꯪꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯈꯪꯕꯁꯤꯡ ꯑꯗꯨ ꯐꯔꯦ ꯈꯪꯗꯕꯁꯤꯡꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯣꯜꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯍꯟꯕ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯀꯟꯅ ꯐ꯭ꯔꯣꯗ ꯇꯧꯕꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝ ꯀꯥꯡꯕꯨ ꯑꯃꯗꯤ ꯑꯗꯨ ꯄꯨꯝꯅꯃꯛꯇ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯁꯨꯝ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯁ ꯇꯧꯕꯤꯌꯣꯕ ꯂꯥꯟꯅꯗꯤ ꯌꯨꯁ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯊꯝꯈꯤꯕꯗꯨ ꯀꯣꯗꯇꯣ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯤꯡꯉꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕꯗꯨ ꯁꯤꯒꯤ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯐꯣꯟꯁꯤꯗ ꯅꯠꯇ꯭ꯔꯣ *21* ꯅꯝꯃꯒ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯅꯝꯈ꯭ꯔꯤꯗꯨꯀꯣ ꯑꯗꯨ ꯁꯤ ꯀꯔꯝꯍꯥꯏꯅ ꯀꯦꯟꯁꯦꯜ ꯇꯧꯒꯅꯤ ꯍꯥꯏꯕꯗ ### ꯅꯝꯕꯤꯔꯣ ꯑꯗꯨꯒ 21 ꯑꯗꯨꯒ # ꯅꯝꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯗꯥꯏꯜ ꯇꯧꯕꯤꯔꯣꯕ ꯃꯌꯥꯝ ꯁꯤꯗ ꯗꯥꯏꯜ ꯇꯧꯕꯤꯔꯣ ꯑꯗꯩ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯕꯤꯔꯣꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯜꯂꯒ ꯀꯣꯜ ꯇꯧꯔꯒꯁꯨ ꯃꯌꯥꯝꯗ ꯑꯩ ꯍꯟꯖꯔꯝꯒꯦ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯂꯥꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯐꯣꯟꯁꯤꯗ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯁꯤ ꯀꯦꯟꯁꯦꯜ ꯇꯧꯔꯒꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯍꯜꯂꯒ ꯀꯣꯜ ꯇꯧꯒꯦꯕ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯨꯗ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯅ ꯁꯤ ꯏꯁꯀ꯭ꯔꯤꯟꯗ ꯎꯕꯤꯔꯝꯃꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯐꯣꯟꯁꯤ ꯁꯤꯗꯩ ꯇꯧꯕꯗ ꯃꯌꯥꯝ ꯁꯤꯒꯤ ꯐꯣꯟꯁꯤꯗꯒꯤ ꯇꯧꯕꯗꯀꯣ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯁꯨꯃꯝꯒꯤꯁꯤꯗ ꯂꯥꯛꯇ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯐꯣꯟꯗ ꯂꯥꯛꯇ꯭ꯔꯦ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯐꯣꯟꯗ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯅꯈꯣꯏꯁꯨ ꯇꯧꯕꯤꯌꯣ ꯃꯁꯤ ꯍꯥꯡꯗꯣꯛꯄꯒꯤꯁꯨ ꯑꯩ ꯈꯪꯍꯟꯖꯔꯤ ꯃꯌꯥꯝꯗ ꯑꯗꯨꯒ ꯊꯝꯕꯒꯤꯁꯨ ꯈꯪꯍꯟꯖꯈ꯭ꯔꯦ ꯃꯌꯥꯝꯗ ꯑꯗꯨ ꯄꯨꯝꯅꯃꯛꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯄꯥꯝꯂꯒꯗꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ ꯃꯇꯨꯡ ꯑꯃꯨꯛꯀꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯤ ꯒꯨꯗ ꯕꯥꯏ